ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯦꯆ꯭ꯌꯨꯔ ꯀꯌꯥꯝ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯅꯦꯆꯔ ꯈꯔ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1ꯗ ꯗꯦ ꯑꯥꯔ ꯄꯦꯁꯦꯟꯁ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯟꯅ ꯍꯣꯠꯅꯖꯕ ꯈꯛꯇ ꯅꯠꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯆꯪꯏ, ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯃꯁꯥꯅ ꯈꯪꯖꯩ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯍꯥꯊꯨ ꯇꯧꯁꯤꯟꯗꯦ, ꯃꯇꯝ ꯂꯧꯗꯨꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯩ꯫ ꯅꯝꯕꯔ 2ꯗ ꯗꯦ ꯀꯤꯞ ꯂꯣꯡ ꯇꯥꯔꯝ ꯀꯃꯤꯠꯃꯦꯟ꯫ ꯃꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯕ ꯑꯗꯨ ꯈꯟꯗꯨꯅ ꯇꯧꯒꯜꯂꯤ꯫ ꯃꯁꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯗꯤ ꯉꯝꯅꯃꯛ ꯑꯗꯨꯃꯛ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯁꯥꯅ ꯏꯟꯇꯔꯦꯁ ꯃꯥꯡꯁꯤꯜꯂꯛꯄ ꯇꯜꯂꯛꯄ ꯇꯥꯔꯒꯁꯨ ꯉꯝꯅꯃꯛ ꯑꯗꯨꯃꯛ ꯄꯨꯁ ꯇꯧꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯅꯝꯕꯔ 3ꯗ ꯃꯈꯣꯏꯁꯤ ꯃꯍꯧꯁꯥꯅ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯥꯕꯅ ꯍꯦꯟꯅ ꯄꯥꯝꯖꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯊꯅ ꯇꯥꯁꯤꯟꯒꯅꯤ ꯑꯗꯨꯒ ꯌꯥꯎꯔꯛꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯥꯟꯅꯕ ꯌꯥꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯈꯟꯗꯨꯅ ꯈꯨꯝꯒꯅꯤ꯫ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯈꯪꯕ ꯌꯧꯗ꯭ꯔꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈꯪꯖꯤꯟꯒꯗꯕ, ꯇꯝꯁꯤꯟꯒꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯟꯒꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯗ ꯗꯦ ꯗꯣꯟꯠ ꯅꯤꯗ ꯑꯦꯇꯦꯟꯁꯟ꯫ ꯃꯊꯧ ꯇꯥꯗꯕꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯑꯁꯤ ꯃꯈꯣꯏꯅ ꯀꯌꯥ ꯇꯧꯔꯣꯏ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯃꯊꯛ ꯊꯣꯡꯉꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯣꯏ꯫ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯃ ꯐꯪꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ꯫ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯗ ꯗꯦ ꯑꯥꯔ ꯑꯣꯜꯋꯦꯖ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄ꯭ꯔꯤꯖꯨꯗꯤꯁ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯖꯖ ꯇꯧꯔꯣꯏ꯫ ꯃꯔꯨꯑꯣꯏꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ꯫ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯁꯨꯡ ꯃꯁꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯒꯅꯤ꯫ ꯎꯔꯤꯕ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯤꯑꯦꯛꯁꯟ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗꯁꯨ ꯃꯁꯥꯒꯤ ꯈꯛꯇꯃꯛ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯈꯟꯒꯜꯂꯤ꯫ ꯇꯔꯦꯠꯁꯨꯕ ꯄꯣꯏꯟꯠ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯅ ꯌꯥꯖꯒꯅꯤ, ꯃꯗꯨꯒꯤ ꯗꯥꯏꯇ ꯃꯁꯥꯅ ꯑꯗꯨꯃꯛ ꯂꯧꯖꯒꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯔꯣꯏꯕ ꯄꯣꯏꯟꯠꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯄꯥꯝꯗ ꯈꯜꯂꯛꯄ ꯃꯇꯝꯗ ꯏꯃꯣꯁꯟ, ꯐꯤꯂꯤꯡ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯗ ꯗꯤꯄꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯔꯦꯛꯇꯔꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯈꯜꯂꯛꯀꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯦꯆꯔ ꯑꯁꯤ ꯏꯪ ꯇꯞꯄ, ꯐꯥꯗꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯑꯁꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯍꯪ ꯑꯃꯈꯛꯇ ꯍꯪꯖꯍꯧꯒꯦ, ꯃꯗꯨꯗꯤ ꯏꯁꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯕꯒꯦ? ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫